For yoning laga yongani, chaning laga chagani, nawalawde Sanyung Thakpa Bjp Party haina, Chief Minister and Birena, social media da thagalakpa post amada comment piruba miyoyama police ta fagat prehairi. TOMTV na fangba paugi matung inadi faraba miyoy adu laishram malem ganba jahi kunithoi apokpa herojit kawi, Waiton mamang lekay dekini hairi. Mahak ngarang nung tilpong ama makai taba matamda hangang pulis ki kambuna masagi mayum nagi fagal laba matung case ama lokat kre hairi pawasina makha taribadi faraba laishram malengan bana thasi ki mangada Chief Minister and Birena Facebook posta war on drugs ka mari lenana icha fatabagi hidak leitabani chumkhrabani ahal lamana hairamba wani haina iba post aduda laishram malengan bana for yoning laga yongani chaning laga chagani nawalawde Sanyung Thakpa Bjp Party haina comment pirakpa thengnabadagi BJYM gi State President Manohar Mayum Barishna hangang police ta wakat cherol ama pisin khibagi matung ina malengan bu fagat khibani hairi